Paujadi Yumpok Maroy Pau Karab de Dojare, Hirok the Mio Chamahena Congress Amazon NEIDP de Toklaga BJP de Yaokhre. Hirok the Nasi Mio Chamahen Congress Party Amazon NEIDP de Toklaga BJP de Tona Yaokhre. Now the York Lapasing Adu Hirok Kendra Mutu Ediba Manipulangaki Education Minister Dr. Toksom Radesiamna BJP de Kitlangan BJP Kilangan P Amazon to P Opidon Taram Okhre. Ngasi BJP de Jarok Libasing Adu Hirok Kendra Manung Chanba polling number 33/23 Hirok Part 2 Ngarotel 33/24 Hirok Part 3 Lam Mari Phangba Maning Amasong 33/25 Hirok Part 3 Lam Mari Phangba Mamang Hariba polling station of Asidagi Ngaktane 33/23 की बीजेपी के पोलिंग कमिटी ने सिलगा हाइरोक पार्ट 3 ग्राम पंचायत के प्रधान एन तांग बगी जोमदा एसओपी ngakna pangthokiba opagi thorom aduda saruk yakiba minister radhes yamna BJP de nauna yarok labasing adubo BJP hairok mandal amasung mahak masagi mekedi ikai kumna ba amati tawbimal khangba otke sakho thorangi thabak paikhat pada political gi khena ba thamdana ikoi puna khosam naraga pangthok minasi aibo wafamjo minister radhes yamna thamke Mikal na maram oiraga amaga nuksine daba masin manau changna daba asina chingba kaya asi tawroi dabani awa ana taraba matamda Congress ni BJP ni haina inthok injin tawnaba asi worker amatanda tawbigano ason ana leitarala laira singbo sagot piba singkhat piba matam aduda nuksina ba soidana lakani nuksina ba leirabadi engchik basu laigani aike MLA oigira pradhan oigira voter de yenglaga thabak khak tawroi dabani awa ana taraba singbo singkhat piba natragan sagot piba ngamdrabadi miyagi mihut oibagi artha yaude Miam gi mihut aiba asidi magi miam bo chap mana pamiang de yangada bane border de yangla ka thabak tawgani aiba yo wakhalon thadokada bane matam adu chap mana na chokhat palakani aiba wafam su minister adesamna thamki ngasi gi okpagi thorom adu da BJP hairok mandal ke president TS Sorjet hairok jila parishad ke member T Nungsi Seng hairok part 3 gram panchayat ke pradhan Entang ba amade BJP hairok mandal ki thaupu sing amade polling committee ki meeting amade BJP karmi kya suchar uyakhe recruitment processing Lepnaba Khanghankhre Covid-19 na maram oiraga state asige economy amasung financial position da khudong thiningai oiba mau abada saitheng piraklipa asi yenglaga agency society undertaking board corporation journal department khudim ona chathariba daily wages contract employment master rule amasung direct recruitment process bumba khudak take lepnaba khanghankhre Manipur Sarkar ki Chief Secretary Dr. Rajesh Kumar Nangarang thokiba order amagi matung ina khudak tagi lepnaba khanghaliba asida written test examination amasung baiba posising Yougani Adumapur Department of Personnel dagi akhanna ayaba piraba emergency recruitment singe recruitment process de makha chathagani aire layong utaba Covid-19 ki anaba sing yumda leiba yaragani harabasu club amadi maira paibege ayaba logde aiduna official singna lehendre Community Quarantine Center ki phebam ka hena modpa hidak langthak amadi chana thakna ba marang kaina phangdabana anaba singi haksang hena dum soksilakatra haina mi painare State asida Covid-19 ki case masing lepa leitane hengalakpan local transmission dagi community transmission ki thak yawraklaba matam asida laichat asibu thengna na bagi dabak lokalakpa ko thaurangi saruk ama oina layong utab amadi jamna mile oiba makal gi layong utpa Covid-19 ki anaba sing home isolation tawduna yumda leiba yaragani haina Manipur langa ki health department haukiba agastara mangada notification thoktuna SOP laukthokrabasu home isolation tawduna leiba yaba anaba kayadi Lagai club amasung mera paibi ayaba logde aidona department asigi officer sing jumda lehendre aina meke kya dagi penda ba phongthong rakle laga na thoki ba SOP dugi matung ina layong utaba amade yamna mile oiba system utpa anaba singdi mayum to tonga leiba yagani adubo harba patient sing adu tangai fadana atopa laina na nadaba oigadabane madugi damakta medical team amana certified tawgadabane hariba anaba sing asigi damakta health department na fingertip oximeter pigani angang unagadaba matam tha amarong watliba miron binopising sahi taragi makhata leiba angang sing atopa laina layong leitaba amade mile oiba symptom utpa Covid-19 ki anaba miwising sahi humpugi mathakta leiba layong utaba anaba sing yumda leiba yaragani masigi damakta chief medical officer sing na anaba miwising asi home isolation tawna bagi damakta eligible oirabra aibadu yangchinanaba medical team amat thamgadabani haina su khankrabani Adubo Covid-19 positive ti oiraga laina asigi layong utaba anaba music home isolation tawduna yumda laijege habda health department ki mari laina ba music na lekai ki club amade maira paibi degi ayaba hana lawraku maduna trabadi yumda laiba yaroi hariba asi lenga na lauthoki ba SOP asidagi ona taina oina thokle laibak asigi state ayambada layong utaba amade mile oiba Covid-19 ki anaba sing yumda lehenbagi thorang paikatnakre Delhi dagi Covid-19 ki apun ba case ki sada yang khai rom di home isolation tawduna lehenle masina Covid-19 laksin badasu hen mating ohelle haina phongdok na khrabani adubo health department officials na state asida sathariba thong asina di laina lechat asid aksin bada hena apun bo ohella ba yai haina so mioi kana pausi asida phongdorakle
Amarom the Lamboy Khanghankhre the Hanglip State Covid Care Center ki Fivam asika and Modpa itak lang takamadi sana Hatnanaba Marangkai center asidalay ba anabasing hakjangi Fivam atenba matamgi Manungda Phagalakpadi Lairadana ka Henna Lusillakli aibagi akibalay aina center asidalay ba Mioi kana phongdok narakle Numit Hannagi MLA Covid-19 positive oirapadagi Lamboy Khanghankhre the Labor Covid Care Center the Ladiba Mioi kana pauchi asida phongdorpagi matung ina lengakna Covid-19 positive oirabasu layong utaba Mioi sing home isolation toba yai aikrabani adubo lagagi club amadi maira paibigi ayaba logde natragana yaudi aidona jumda laibagi kodong chaba pibidre madudagi layong asi laichat asi atopa Mioi singda sandorktana bagi wakhalonda center asida lakhibani Covid Care Center asida leira ka haksang kara kangkat pasujai haina su khanki adubo Covid Care Center asida leiram leba Fivam amadi chathariba layang pathap asi matau asi yengrugadi haksang phagalapagi mohta hena Lusillakadra haibagi akiba leire toilet ki Fivam angak ko phangna motpana saningba phaudre haksang khaji kangkhatpana vitamin kangkhatanaba vitamin pibiu aina mari leinabasingda aijarabasu breakfast ayuki amadi numidangi sak chaba matamda pigani airaga pibidre hui yona bahotnaramba phare Yening Animal Foundation na drive Chatthabada Khombal Lampak nam tulong dagi nupa amana hui amabarada haplaga pura pathengna badagi phakale haire hui ado semdok laga yona bukhotnar bilba Mioi ado Imphal Police Station da sinaduna FIR amala khotkhre haire hui aduna Yening Foundation na ngakpisen biduna thamle haire Kumja sok lising ani kul Loirakpada case masing lising taramanga Yougani aina panari Manipur laga na Covid-19 laichat thengna na pathausil thorang kaya paikhatlabasu laina laichat asi santhorpagi chang hengalakpana Kumja sok lising ani kul Lusillakpadadi Manipur ke apunba case masing lising taramanga yauragani aina akhangai hai kaya na panare haksel gilamda khanghaira ba Mioi kaya na pausi asida phongtorakpada Manipur da an poina Covid-19 ki case sahi asigi March 13 da thengna kraba matung May 13 phawda Manipur ki oina case masing 13 khak thengna ki June thadana case lising amaga chamaga hompum doirom July thadana case lising amaga chahum marfudaret lom thengna ke adubo August thadde case masing asi khangen hengalakduna tha asimakta da case masing lising hom chamri marfudrama thoirom thengna ke aduga September thagi oina ngasi phobuda punna case masing lising ani chatret marfuni thoirom thengna ke Housing Public oina tha khudigi case masing thengna bagi sang hengalakle maramasina lakadur October November amasong December thasu case masing 11 hengalakduna chahi asi loirakpada Manipur da Covid-19 ki apunba case masing lising taramanga yauraba yai haina phongdorke atopa pau amadana President Trump da thaba hu yaoba letter ma White House Youdringeida phare US President Donald Trump da address toba recent poison yaoba package ama White House Youdringi ki mang oina thengna badi ki phajindona thamle aina officials sing American media da phongdokre thajun bit officials sing aduna American media outlets sing da phongdokiba warul palladuna BBC ki report na hai letter adu chehul asigi agan basar to White House ke mail gi screening facility amada thengna ke envelope panungda yaurum leba pochak adu caster binsing de yaoba poison makal amu oiriba reason ni ibc identify tore aina makhoina phongdokhe package adu kadai dagi lakhibano amadi atai asigumba letter sing US postal system gi khudangda thaba lekhibra aibagi matangda khangba ngamnaba Federal Bureau of Investigation FBI amasong Secret Service na thijile tanja asida public safety da akiba pibagi thabak thawong amada thengna de thengna ba leite aina FBI na thangjana mita CNN da phongdokre Package adu Canada dagi tharakhibo oiramba yai aina investigator singna thajari aina New York Times da official amana phongdorkhe wafam asiga mari lainana Royal Canadian Mountain Police na thangjuna mita phongdokibada White House da address tawbani aiba singna ningat oiba letter adugi matangda makoina FBI ga tanaraga thijenbagi thabak hore recent aiba humakal amu oiriba pochak asi caster benching process tawraka puthokpani humakal amu oiraba pochak asi kariguma yosin kiba sor honbada yaukiba natragana aksangda injection tawkiba thoklabadi oning tauba oba internet bleeding thogan baga loina na mamai thangda organ fail ohenduna mi sian ba yai haire maragasida Afghanistan da AirStrike Chatthabada Taliban gi fighter kuntra hena Sire Afghan Air Force na thangjana mit AirStrike Chatthabagi bagi thokdok da Taliban gi fighter kuntra hena hatkre aina official source amana phongdokle Afghan President Ashraf Ghani na ceasefire thamna bagi namakta takshin khre Taliban adi AirStrike adu da nupi amade angang jauna civilian kun mari rok hena Sire haire Qatar ki capital Doha da Shanti ki wari Sanaringei gi manungda khwaidagi nahuna na sathargi ba thodokta Taliban gi masing yamla ba fighter sing adu hatke bani haire masigi pakhum oina ngasi ayu agan ba matamda Taliban gi fighter sing da Kudus province ki manung chana leiriba Khan Abad district da leiriba Afghan army gi position da attack tawkhre aina defense ministry gi pikiba warol amana haire Afghan military ne di attack adu thingbang ngamkhre Afghan Air Force na re sathaki bagi thokta hatkra Taliban gi fighter sing adu gi manungda commander ani amasu yaure aduba Taliban adi makoi gi fighter sing hatkre haibagi wapam adu yamna kanna janing da utbaga loinana civilian kulum de Sire aire Defense Ministry ki maikedi ki piki ba statement da claim adu makoina khangle adum oina mak investigate tawri haire
local hospital gi director Muhammad Nain Mangalna phangdokibada civilian ahum sire aduga ahum amana sokban nangle Afghan President Ashraf Ghani na miyabu protect tawna bagi damakta humanitarian sesbear thamnan ba taksin ki ba jairakta thawdok asi thokibani adubo Taliban gi maikidagi di humanitarian sesbear thambagi wafam aduda thawsadana leire chaliba chahi asida insurgency singi maikidagi unilateral oina aten matam ki ona sesbear ani di lauthokre hariba thong asi santi gi wari sanaba auramdai gi mau ina na chathagi ba thong ne Haujuk Pabagi on the Qatar ki capital Doha da Chatthabada Santi ki wari sanabasi tapna kumang choksin bagi maungda chatharagle US ki Afghanistan special envoy oiriba Jalme al Khalil Jatna Taliban ki mihuching aduga unaduna sahi asi angan basarukta Qatar ki capital Doha da wari sanabada janaba purakiba ki matung ina Afghan government gajo haujuk Qatar ki capital Doha da Santi ki wari sanabagi thawong asi chathaduna lakpani haire Nakalamarom Hannagi MLA Leikhidre Tripura ki Hannagi MLA Manoranjan Acharji Covid-19 infection na maram Oiduna Leikhidre ki ahingda Leikhidre Mag State Capital Agartala da Leiba GBP Hospital da Leikhidabane Hannagi CPIM ki MLA Ashina Amarpur Assembly Constituency represent Tauke Covid-19 positive oiraba mahaki luina bisu GBP Hospital da layang chathare magi bibam thoidokna singthaningai nungsa thiningai oide haire masada hanadaki tongan balaina ke luina rakiba Acharji namit khani ki mamangda Covid-19 positive oiduna GBP Hospital da admit tawduna layang lakhe aroiba content sing asigi maroiba pau khara si bopok domjeri ba Manipur local news YouTube channel amade Facebook page sachi degi yen video punama pothaga jari loina na channel asina adom da kanarabadi subscribe like and share to ba kabi gunu punama po amakhan na thaga jari